tungan social media ki maruoiba I pau khara miyam da share tawjage ngarangi tamu da kapnaba aduda sikhiba PDF ki laloba kuki ki asiba hakchang amasu masak maming khangba ngamkhrai maming na lunmi thang kawi mahak CCPUR dagi ni haire makha na kapnaba aduda kuki zo gi miyoi tara hena sikhiba gi manungda miyoi amasu masak maming khangba ngamkhrai maming na thathang kawi haire makha tarakpa update tamu town the new rebel singna question kiba laite pausi asigi ngarangi edition da tamu gi lanpham kansilakle national unity government nuclear rebel singna Myanmar gi tamu town question duna thamkhre haikibadu tamu town da hojik nuclear rebel singna question kiba laite Aranba pao Oiramle soikiba asigi damakta pausi asibu sang naina pabiriba reader singna wakhal lana labuidana ba khanganjari haina paujel pausi gi editor gi maiketigi thamlakle Makha tarakpa update Sire Leptre pause editor Hemant Kumar Ningombamna yamna maru oiba wafam khara thamlakle aihak sahi humpu suruba maramna Sire Leptre pause degi ngasi degi pothajare aigi anoba khongsat ama hauragani miyamna mateng pangbiu haibu wafam thamlakle Makha tarakpa update Ziribam PSKOC ibu tombibu mafam hanjilanduna miyamgi seba amuk hana tawjaba phangan biu haibu wafam Silon Club ki maketigi thamlakle Ziribam District Police Station da OC oin thau puziramba Inspector Sagapam Ibo Tombi Singha Ziri lamdam gi khunai miyam da thoidongna ahakpa mateng kaya tawbiram laba nupa thongna thona phaba misak amani mahaki tawbimal Ziri prajana kawba laitana ningsingdur leihore haina Silon Club ki President Paunam Prem maitena thokpa sirol amana phongdorakle Cheroloduna makha taraduna hai mahak pulengang ngakpi haiba utpiduna mafamda hanjilan biduna miyamgi seba amukhana tawjaba phangan biu haina Silon Club lamlen atingbi Hilgat Ziribamna lengaki pungning singsilakle makha tarakpa update lairba amodi middle class ki miyoi singda kanaba pigadaba union budget puthokre thangna nipalak suba oida Union Finance Minister Nirmala Sitaraman na Union Budget Parliament ngasi puthokre Parliament gi sathariba mifamda ngasi Union Finance Minister Sitaraman na Lok Sabha da Union Budget adu puthokhi ngasi putholiba budget asigi matangda Minister Sitaraman na thamkibu mahaki warolda sahi amada lupa lakh 33 phawgi income lakpa myoising income tax thibadagi koglagani haiba wafam phongdokre Nakal Amaram the Bharat Sarkar na puthorogliba Union Budget 2025-2026 asida nongmada sangdraba yadraba posai gi mamaldi hanthrakpa gi mamidi uba phangdri